Assembly da nga masinjak leiba yauna lupa crore kunmapan gi scam ama leire hairibasi House Committee ama semlaga thigatnaba Prime Minister amadi Lok Sabha gi Speaker da veteran politician Okram Joina wakat kre. Thobal District ki Hairok Telaiba Hairok Higher Secondary School gi regular principal amasung vice principal animag leitabadagi school asi mapi mapa leitabaga manare hairi. Nepali na Chandel District ki Thamna Popi Khun gi khulakpa oire hairi masi yafam thokte oibasu yaroi hairi. Madi Major Khulgi area da leiba lambi gi nagyat ta lam henjin na sajilamba tongan tongan ba structure kaya sidokpa hokre. Kurumjari ISTV pau mieng tabiri ba simutaram nokchari hauji pau sandok na pijari. Manipur Legislative Assembly da nga masinjak leiba yauna maram chadaba lupa crore kunmapan gi scam ama leire haina hairakliba asigi matang da House Committee ama semlaga thigatnaba Prime Minister amadi Lok Sabha gi Speaker da haikre haina veteran politician Okram Joina Congress Bhavan da Paumi Singa unabada phongdokre. Okram Joina Makataraduna Manipur gi mai oiriba lamdamasigi afa fatak khanafam oiriba Assembly da scam leire haina mapal gi media amada yaurpasi Manipur Assembly kaknatana India gi parliamentary system of democracy da southokpada koklaroi amotpa tashin bane. Jahi kaya politics taurakpada asigumba wafam amata Manipur gi puwari dagi hendoktuna India gi parliament ki puwari da yaukidre. Assembly Secretariat ta nga masinjak leikibagi lupa crore ani dasmik nipan nipan fumdi yauna har leibada lupa crore mari dasmik nipan manga lei maru leibada lupa crore ahum thaknaba ising leibagi lupa crore ani dasmik tare sino yauna lupa crore kun manga farm manga na bill thagalakle hairiba asigi matangda thigatana tokpham thokte. Wafam asigi matangda Lok Sabha na House Committee ama semlaga thigatpa natraga Supreme Court ki sitting judge amana luchingduna thigat hanba natraga Manipur High Court ki Chief Justice natraga sitting judge amana thigat hanba natraga CBI da sinabinaba memorandum piduna haijakhibane. Karigumba thabakta ontok piraktaba taragadi Delhi da hakthengna chalaga marileinaba sing unaduna thabakta onthoknaba taknarugani. Inkumjali Singamaga Chamapal Marfumathoida Medical Department ta lupa crore amaga lakh humudra thoida scam ama thokpadagi Assembly da khanaraba matungda maraleba pumnamak cherak pikhe. Assembly da wathok ama lakpada maral leiba sing thidokpagi machat ama House of Common amadi atai Commonwealth Parliamentary Countries sing da chanaduna lakle. Sir John Trevor KCJ 1693 to 97 amadi India gi Mudgal case 1951 gumna wafam asi thigat kadabani haike. Manipur da lising jamapan humudra mari humudra ni to state oibadagina ngasi phawda adagi ai isha assembly da karing da Manipur gi scam mayam thenagre adubu suyamna sathiwa scam mama ai amukta thengnadi haina ai mayam thamjeringe Bharat ki parliamentary system of democracy loisan bagi closing chindawna parliamentary system of democracy Manipur loisan bagi akhoi gi sigumba akhoi gi report am torpose masi tasengma Manipur praja gi laibak thibani Bharat Barsha gi laibak thibani ana maram jina at any cost moi sing the far ga dan dipika da bani Manipur ki parliamentary system of democracy da ngasi taisel liba kali se masi soidam ki taito pata bani madu taito kadam ni haibasini karingba Bharat sarkar gi masi ki thabak se matam san paikal dragadi I will personally go to Delhi and I will request all those concerned authorities I personally moi the pursue tawna ba itawani sigi scam je masida janary bapuna mak akoi puk tawna ba onagani. Thobal District ki Hairok Telaiba Hairok Higher Secondary School gi regular principal amasung vice principal animag leitabadagi school asi mapi mapat leitabaga manare atuba matamda regular principal thabira haiduna ngasi school asi campus ta mahiroi singna khongjang sangsin khre khongjang adu da mahiroi singna athuba matamda regular principal thabira school gi normal functioning ngamhanbiu government na irang hongna basinbi ganu safe school safe students haina thaba placard kaya su painakhe loinana slogan kaya su lauke ngasi khongjang adu ga mari lena school asigi class 11 gi mahiroi amana
स्कूल के प्रिंसिपल ट्रांसफर चटखिबा था अमा फारकदौरे ngasi fawba lengakna anoba principal thabidaktri vice principal su leite hauzik school asigi principal leitabana school asida tawgadaba thabak kaya pangthokpa yadadana leiriba kaya asi yenglaga mari leinaba singna athubada regular principal amadi vice principal thabiro haike Principal laitaba mathakta vice principal lairaba su khara phagadabani adubu vice principal su akhoi laitaba yam kuire chhatra 700 ki mathakta tamliba government ki sangsang launa salariba school ase hena phibam phagadnabagi damakta akhoi mari lainaba department amadi government na athu matamda regular principal amadi regular vice principal thabiraktuna school ase aphoba maikaida hena sakhutpa maikaida ubirau haina teaching amadi non teaching gi maikaida gi appeal tawjari स्कूल अदुगी ओजा अमना चटलिबा चहिया सिगे सेप्टेम्बर 12 दा स्कूल सिगी हाना लेरंबा रेगुलर प्रिंसिपल जयंता ट्रांसफर तौखरबा मतुंगदा ngasi फावर रेगुलर प्रिंसिपल अमदी वाइस प्रिंसिपल अनिमक थाबिरक्तबना स्कूल असिदा अवाबा खुदुंग चादबा कया थेंगनरे हौजिक माहिरोय कया इंटरस्टेट स्कूल गी गेम्स सानबा चटकदबा माहिरोय कया गी सिग्नेचर तौबिनबा प्रिंसिपल लेतबना अंगांग सिंगसु चटबगी फिबमदा लेरिबने मखाताना स्कूल असिगी ओजा सिंगी सैलरी सु प्रिंसिपल लेतबना लौथोकपा याददुना लेरिबने अवाबा कया अदु खंगबिरगा स्कूल असिगी रेगुलर प्रिंसिपल अमदी वाइस प्रिंसिपल थाबिरकनबा अपील तौखे चांदल डिस्ट्रिक्ट की थनापोपी खुनगी ओइनदी नेपाली अमबु खोलगी खुलाकपा विलेज चीफ ओहलिबा असि याफम थोकते ओइबसु यारोय हाइना थनापोपी खुन हौदोकलंबा लेखिद्रबती एस वांगशुलगी मचानुपा बेसांग तोलुंगना मियांगी पुंगनिंग सिंगशिलकले ngasi टेक्नोपल डिस्ट्रिक्ट की फम अमदा पौमिसिंगा उनबा अमदा बेसांग तोलुंगना लमकांग नागा वीर खुनपुंग LNKK असि लमकांग कांगलुकी ओइना सखंगनरबा लुप अमनी लाइबक थीबदी हौजिक लुप असिगी प्रेसिडेंट ओइरिबा मियोय असिना महाका सटमिनरिबा मियोय खरना लमकांग फुरुकी चनबी असिबु थुगाइदुना नेपाली अमबु लमकांग नि हाइजिनदुना थमनापोकपी खुनगी खुलाकपा विलेज चीफ ओहनबा होनरकपा थवोंग असिबु थमनापोकपी खुनगी फाउंडर अमसुंग खुनगी अहल अम ओइना यानिंगदे खुलसिगी खुलाकपा हापले हारिबा लव मोल हारिबा नुपा असि नेपालीने लमकांगी मैहोरोलगी मतुंग इनसु लमकांगी खुलाकपा नत्रगा लुचिंगबा असि लमकांगी इ असेंगबना ओइगदबनी नेपाली लव मोल बु थमनापोकपी खुनगी खुलाकपा नि हाइबा असि खुलसिगी हौदोरकपा फाउंडर गी इमुंग अम ओइना सुया याबा ngamloi लमकांगी कॉन्स्टिट्यूशन अमदी नागागी चटनबीना यादब मरमना SK लव मोल महाकी खुलाकपा विलेज चिप्तगी अथुबदा फम थादोकदबनी रिजाइन तोगदबनी अदुगा LNKK की प्रेसिडेंट ओइरिबा SK मोर्निंगमनसु करिगिदमक नेपाली अमबु लमकांगी खुलाकपा ओइहनबगी मरम नमित मंगानी की मनुंगदा सेंगदोरकदबनी अमसुंग लाले हाइजगदबनी हाइखे थमनापोकपी खुनगी विलेज चिफ नेपाली ना ओइबा जारोय मणिपुर दा लैरी बा इंडिजिनस खुदिंग mak nasuk थमनापोकपी खुनगी विलेज चिफ नेपाली असि लौथोक तुना इंडिजिनस लमकांग अमाबु निथौ ओइनबा मतेंग पांगबियु हाइना प्रेस की थोंगदा प्रजा मयामदा निसिंजरी इम्फाल वेस्ट की लमफेल SDO ना लुचिंग लगाक ngasi ayuk मेजर खोलगे सेट नंबर 15 16 18 ना कोलिबा फमसिंगदा लैबा लंबी की नागेत्ता लम हेंजिन साजिलंबा तोंगान तोंगान बा स्ट्रक्चर कया इविक्शन चथबा होख्रे इविक्शन सिगमरी लेना लमफेल SDO युमनाम धमेंद्रना हानादगी हौना तोंगान तोंगान बा फमसिंगदा चथखिबा इविक्शन असिगी मखा तारकपा ओइना ngasiदगी मेजर खोल प्रेस क्लब तगी सनी मंदिर फावबगी लंबी की नागेत्ता इविक्शन असि चथबा होबने मसिदा मेजर खोलगी मियामनसु मतेंग पांगदुना पुन्ना इविक्शन असि चथमिनरे लोइनना इविक्शन असिदा स्ट्रक्चर खरा सोकपा यावबा असि तुंगी खंदुना मसा मसाना लोकथोकचरगे हाइबा असि येंखिगनी अमदी मखाताना डिस्ट्रिक्ट एडमिनिस्ट्रेशन असु लम हेंजिनना साजिलंबसिंग इविक्शन चथखिगनी हाइखे मखोगी रिक्वेस्ट अमसु लाई ngasi नौनो अमसु दुकान सिगी मयाई थिगांग अमा इनक्रोचमेंट ओइबा मयाई थिगांग अमा कलहुबा याबा असुमा स्ट्रक्चर सिंग असिदी मखोई खुन अमु लोथोकसगे हाइदना कोई अजु खंदजरी ngasi मेजो खुनगी पब्लिक ना पीबीरिबा सपोर्ट असिजु कोई याम थागचरी अदुगा कोइना खुदकी ओइबा मई मुथतबगी करिगी MSPDCL दा करिदा मांगजौना पाउ पीद्रगसु कोइन खुदकता दुम हाइजर मतमदा मखोइना या कोऑपरेशन पीबीरिबा सिसु MSPDCL बिसु कोइ थागचरी समाइना कोइना खुसमनरगा पब्लिक की सपोर्ट का लोइना रिलेटेड लाइन डिपार्टमेंट की सपोर्ट का लोइना इविक्शन से मखाताना तुम कंटिन्यूसली चथजरकनी
ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 19ꯒꯤ ꯑꯍꯤꯡ ꯄꯨꯡ 2 ꯇꯥꯕꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯏꯕꯨꯡ ꯈꯨꯅꯧꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯂꯩꯀꯥꯏꯒꯤ ꯒꯨꯍꯥ ꯄꯕ꯭ꯂꯤꯛ ꯇꯣꯏꯂꯦꯠ ꯀ꯭ꯔꯤꯃꯦꯇꯣꯔꯤꯌꯝ ꯏꯚꯤꯛꯁꯟ ꯇꯧꯈꯤꯕ ꯀꯅꯥꯅ ꯂꯥꯜꯂꯝꯕꯅꯣ ꯍꯥꯏꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯐꯤꯛꯁ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯑꯦꯝꯄꯤꯁꯤꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯩꯁꯥꯝ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯂꯩꯉꯥꯛꯅ ꯁꯥꯈꯤꯕ ꯂꯩꯀꯥꯏꯒꯤ ꯄꯣꯠꯂꯝꯁꯤꯡ ꯊꯨꯒꯥꯏꯈꯤꯕꯗꯒꯤ ꯑꯋꯥꯕ ꯇꯥꯍꯧꯔꯕ ꯃꯣꯏꯕꯨꯡ ꯈꯨꯅꯧꯒꯤ ꯃꯤꯌꯥꯝꯒ ꯎꯅꯕ ꯆꯠꯄꯗ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯦꯘꯆꯟꯗ꯭ꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯏꯪ 2013ꯇ ꯃꯇꯝꯗꯨꯒꯤ ꯗꯤꯁꯤꯅ ꯑꯌꯥꯕ ꯄꯤꯗꯨꯅ ꯁꯥꯈꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯗꯤꯁꯤꯅ ꯃꯔꯝ ꯆꯥꯗꯦ ꯍꯥꯏꯅ ꯁꯤꯗꯣꯛꯂꯤꯕꯁꯤ ꯗꯤꯁꯤ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯅꯣ ꯑꯃꯗꯤ ꯑꯔꯥꯟꯕ ꯑꯃ ꯌꯥꯎꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯤआꯔ ꯂꯩꯔꯕꯁꯨ ꯀꯅꯥꯒꯨꯝꯕꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯗꯤꯁꯤꯅ ꯁꯧꯒꯠꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯊꯤꯒꯠꯄ ꯃꯊꯧ ꯇꯥꯏ ꯏꯚꯤꯛꯁꯟ ꯇꯧꯕ ꯂꯣꯏꯔꯒ ꯂꯩꯀꯥꯏꯒꯤ ꯒꯨꯍꯥꯗꯤ ꯌꯥꯎꯔꯣꯏꯗꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯅ ꯁꯦꯛꯃꯥꯏ ꯑꯣꯁꯤꯅ ꯑꯃꯨꯛ ꯁꯦꯝꯖꯤꯟꯖꯔꯒꯦ ꯍꯥꯏꯅ ꯑꯃꯨꯛ ꯁꯦꯝꯖꯤꯜꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯤ ꯑꯃ ꯍꯥꯠꯇꯣꯛꯂꯨꯔꯒ ꯃꯔꯥꯜ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯊꯧꯑꯣꯡꯒ ꯀꯔꯤ ꯈꯦꯠꯅꯔꯤꯕꯒꯦ ꯍꯥꯏꯕꯁꯤꯁꯨ ꯍꯪꯅꯤꯡꯉꯤ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕ ꯁꯂꯥꯜ ꯇꯨꯔꯦꯜꯒ ꯃꯤꯇꯔ 100 ꯁꯥꯡꯕ ꯍꯧꯖꯤꯛꯅ ꯎꯕ ꯐꯪꯗ꯭ꯔꯕ ꯍꯥꯟꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯍꯨꯟꯗꯨꯡ ꯇꯨꯔꯦꯜ ꯍꯥꯏꯕ ꯑꯃꯒꯤ ꯋꯥꯐꯝ ꯄꯨꯊꯣꯛꯂꯒ ꯃꯤꯌꯥꯝꯒꯤ ꯄꯩꯁꯥꯅ ꯁꯥꯈꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯊꯨꯒꯥꯏꯈꯤꯕꯁꯤ ꯃꯤꯌꯥꯝꯒꯤ ꯁꯦꯜ ꯃꯥꯡꯍꯟꯕꯅꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯃꯨꯛ ꯍꯟꯅ ꯁꯥꯒꯠꯀꯗꯕꯅꯤ ꯍꯧꯖꯤꯛꯃꯛ ꯍꯥꯟꯅꯗꯒꯤ ꯎꯕ ꯐꯪꯈꯤꯗ꯭ꯔꯕ ꯍꯨꯟꯗꯨꯡ ꯇꯨꯔꯦꯜ ꯇꯧꯗꯕ ꯌꯥꯗꯕꯒꯤ ꯀꯔꯤ ꯇꯉꯥꯏ ꯐꯗꯕ ꯂꯩꯕꯒꯤ ꯏꯚꯤꯛꯁꯟ ꯇꯧꯕꯅꯣ ꯍꯥꯏꯕ ꯃꯔꯤ ꯂꯩꯅꯕ ꯏꯚꯤꯛꯁꯟ ꯇꯧꯔꯤꯕ ꯑꯣꯊꯣꯔꯤꯇꯤꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯈꯤ Eviction taurimni haidana lampi gi sokpasu nate wa order lairabra turen tawbagi turen tawgudaba leire turen renovation tawrani haiba lairagadi community hall se phajana mayam khunjaga tanaraga hongdokpa yai khitang sinthok chin tawba yai haba hekta ahing nongyai da pung ani da laaga political gi influence amna bulldoze politics am tawbu sidi nuaite athuba matamda responsibility fix tawbiu sarkar gi lana sakiba fund masigi recover tawbiu maramdi मफम जादब जगह कम्युनिटी हॉल साब यारोयना हुजी इविक्शन तौरसिदी मतमदुदा करिगी याग्रिमनो मसिगी मरम मयाम सिंग सि तौरकान पैसा मसिगी रेस्पॉन्सिबिलिटी मतमदुगी ऑफिशियल सिंग सिदा रेस्पॉन्सिबिलिटी फिक्स तौ तखाइगी पोट खुदिमक से मोइबुं खुनौगी प्रजा सिंगदा सरकारना सागदबनी इविक्शन तौर लुरगा थुगाय कांदा लाले जगह सोमद्रे गुहाजी अखोई सेमजरगेना पुलिस डिपार्टमेंट ना मम लागा मुसे मे हाइबसिबु मी हातखरब मतुंगदा लाले हाइबगी टाइप ने बला ngarang numidang pung 6:30 tarakpada kwakta charangpatki ising senba khongda accident thokpada laikhidraba moirang konjengbam mamang lekaidagi hemam romeski achiba haksang postmortem tawdana laurage haibada pulisna athingba pi haiba wafamdagi ngasi moirang konjengbam lekai mapada moirang kumbi lambi ngasi numijungba pung 3 lom tarakpadagi pung kharagi thingzilure थौदोक थोखमदगी फंगबा पाउदा लेखिद्रबा रोमेस्की थवाई याउद्रबा हक्सांग असी इमुंग मनुंगना पोस्टमॉर्टम तौबा पामदे थौदोक असिगी मतांगदा रोमेस्की इमुंग मनुंगी माइकैदगी वाकत अमत्ता तौररोय हाइबदा फोगावचाव इखाई पुलिस स्टेशन गी ओशिना पोस्टमॉर्टम तौगनी हाइना लेखिबदगी नाकन अनीदा मुक्नबा थोकपदगी मियामना लंबी थिंगबगी खोंजंग अदु चंगसिनखिबनी हाइरि लंबी थिंगबा अदुदा सरुक यारंबा लेखिद्रबा रोमेस्की मतैमा हेमाम ओंबी थोइबी देवीना इमुंग मनुंगना कुपना खनरबा मतुंगदा पोस्टमॉर्टम तौहंदना रोमेस्की अरोइबा मथौ मंगम पांगथोकनबा हाइबा वाफमदा फोगावचाव इखाई पुलिस की ओशिदा खंगनदुना वखल तामिनदुना यानरबा मतुंगदा ngasi रिम्स की मोक्ता असिबा लौबा चटपदा खुदक्ता असिबा हक्सांग फॉर्मल ओइना पोस्टमॉर्टम तौगनी हाइरकपदगी असिबा लौदना लाकलगा ngasi gi banasi तौबनी हाइके पोस्टमॉर्टम तौरदबनीना आदगी असिब हक्चांग लौगदबा करिकरा ओसी समसन मसाना मागिना लोइना दायित्व पुबिरगे नोइदा अमता अवाबा पिजररोय हाइदना अखोइगा मोइगा यानरगा ला मतुंगसिदा फबाक्चाव इथाइगी स्टेशन सिदा मोइगा अखोइगा साइन तौनरे यानरे मसा पोस्टमॉर्टम तौदबा हाइदना मागी साइट अखोइगी क्लेम अमता तौजररोय मा मसा खतंग पिबियो हाइजबने होय अदु यारे हाइदना मोइ फैमिली पार्टी लोइना साइन तौनरगा रिम्स मोक्ता लौबा चपा मतंगसिदा मिनिट 10 खतंग मतम पिबियो फॉर्मेलिटी ngako oina moi postmortem tawjage haiba adudi akoi magi masa khaidat pa pamjadabani akoi hale akoi gi aningba pamba che thungri phaudi khoi lambi che thacharani aduga magi asiba hakchang de akoi isana di lawba chatlaroi samsam masana yum sida thilakadabane tungda nimidang pung 3:30 tarakpa duwaida lambi thingliba mafamda moirang esigi MLA laktuna khongjang sangshiliba singa wari sanaraba matung lambi thinglamba adudi handokre hari करीदा यानाखिबनो हाइबदी मरि लैनबा सिंगना खंगलक लेट्रे
Mama amasung angang singi nutrition phagat hanba haibasi Manipur amasung India gi future da invest tawbani haina social welfare director Anna Aramam na hairi Wafamasi district ICDS cell Imphal West samadi ICDS project Imphal West na sinduna 8 Rashtriya Poshan Magi sarukam oina smart nutrition strong generations haiba theme da nomagi oiba workshop ama gem hall da ngasi pangthokibada phungdokhibane director na makha taraduna undernutrition amasung obesity amadi lifestyle problem hengalakpagi double challenge mayuknari haike grassroots level dagi anganwadi service mapangal kangkhat hanba fortified food supplement piba breastfeeding gi matangda awareness piba amasung kitchen garden pungning thogatpagi thoramsing paikhali haike. The department has made steady progress in improving child and maternal nutrition through initiatives such as strengthening Anganwadi services, providing fortified food supplements, conducting growth monitoring and spreading awareness on breastfeeding and complementary feeding. We are working to ensure that no child is left behind, to reduce malnutrition, prevent obesity, and promote healthy dietary habits across all age groups. This will not only improve health outcomes, but also strengthen our society's capacity for progress and development. Nutrition is not just a health issue. It is a matter of equity, empowerment, and nation building. Workshop aduda Department of Pediatrics Janim gi Assistant Professor Dr. R.K. Rupabati, Department of Home Science GP Women's College Katrimayum Bimolata, Dr. Y. Prabhabati, Senior Scientist amadi Head KVK Imphal Isna tungan bat nupi amasung angang masamo fana thambaga mari leinaba hiram singda wangang duna ICDS functionaries singda khangan ke thauramasiga mari leinana ICDS ki Joint Director Anjali Chongthamna wafam sing phongdorakli person sigi resource person sigi manung da khoi pediatrician ama yaujai duga nutritionist ani ni mokoi dagi khoina khangja hoba ya ba knowledge myam do laujaraga ICDS ki field functionaries CDPOs supervisors anganwadi workers anganwadi helpers na laikai da anganwadi center sing da community sing da activities sensitization activities myam ama portion ma agi handa ki theme se taruk ne theme taruk siga mai leina ba activities myam ama khoi pangthok chari October gi tang 13 phauba pangthok chagi kani sidagi phangjarak knowledge tuna mayam da share to holaga nutrition gi matang da hakchang na da yektana kamaina phaba chinjak charaga dagi early childhood education gi matang da angang sing gi care lobagi matang da nupa sing kamaina angang yokpada dagi pregnant women lactating mothers ki mating pangbada nupa gi support mainstreaming hana hai si gi matang sing se da koi activity pangthok sakadoi ni hai Gandhi Jayantiga mari leinana British Candidate International Airport Imphal gi sanitation worker singbo MP Dr. Angomsa Bimol akoijamna pukning thagut khre Airport Advisory Committee gi chairman oiriba MP Dr. Angomsa Bimol akoijamna British Candidate International Airport Imphal gi sanitation worker oina leiriba singbo makoina airport asibu luna nana thambada loriba thodang singbo ikai khumnaba amadi pukning thogatpa oina co-worker singi thabak review tobaga loinana supervisor amadi airport official gi rating matung ina sel gi mana pk mana phangkiba sing adudi Aisbina Sakhi El Gambini amadi I Rajen yauna consolation oina mioi ahumda mana pk mana si Gandhi Jayanti numit asida sanitation workforce motivate toba makoi gi contribution bu sakhang bo oina paikhatpa khongthang amani haike nupi singna lamdama sigi sanmit lon khak natana saita gi lamda su aibi kaya na chawrba thodang kaya loduna lakli haina CLP leader o ibobina haikre wafamasi leikol na sinduna Jain Manipur Dance Academy da pangthokpa leimarol khorjai kol leikol gi kunmanga suba mapok kumon gi thauramda saruk yara duna haikibane thauramadu lamyan ba aibi MK Binodini takhelamam thoibi amadi khaidem promodini photo da leisu katuna ikai khumnabot ke tomthin nganbi Women of Excellence haiba mingthol piduna songtham jamini da su ikai khumnaba utkibaga loinana leikol ge souvenir amasu phongke thaurangamari leinana hanagi chief minister o ibobina lamda masigi aibi kayana saitagi lamda khunai asigi achobo thodang loduna lakle Manipur asi missing yam da ba lebak am oirabasu India gi tongan ba missing yam ba lebak singa yengnabada culture literature amadi sports ki lamda singthaningai oiraba mioi kaya lekhre lamda masigi nupi oibi kaya ama imung manungi oiba thabak thoramda achobo thodang loba khak natana khunai asi oiba issue kaya da saruk yaba amadi khunai asi nungayai phaba mayol da pubada su achobo thodang loduna lakli haike
इमासी बिनोदिनी होई लेहिंग नई मतंदगी मोइन पीबीरंगा कंट्रीब्यूशन मयाम आईडी हाइमन बथोए न खल्ले आई बीजिंग मयाम पुनमसिंगसे पिकपयाई सावबयाई परसेंटेज यामबयाई यामदबयाई मयाम न पीबीबसे पार्ट ऑफ सोशल रिफॉर्मर नी हाइबदाबा आईडी हाइमन बथोए न आईडी लौजब पुनमको आई काय पुनम उच्चरी मरोय न नुपी खक्तई ओइबा संस्थान मसी लिटरेचर की फील्डता मसदेता इरेइबा मयाम पुनमसिसे इराइनाइना हेता हेता इबनती कोई समाज रिफॉर्म तौबदा सेमदोबदा तुंगदा होरकदोरिबा जनरेशन कयादा मतौ तमगनिंगाई ओइबा Manipur through the ages society, culture, economy and beyond haibasida Department of History Manipur University na sinduna nominini pangtokadaba national seminar nasidagi Department of History Manipur University na Maharaja Bodhachandra College YK College samadi Thokchom Ibotombi Institute of Teachers Education and Training na punna sinduna Manipur University ki Department of History da hogdokre thoromaduda MU ki Vice Chancellor Professor Nauram Lokendra na seminar asigi organizing committee na Manipur gi puwaribu hena mamutana khangminanaba lokhatpa khongthang oina seminar asida mami tari seminar asina Manipur gi puwari gi ancient past medieval amasung modern history da community singna saruk yaminar kribasing khangminaraba matamda idea of Manipur mapung phaba ngamgani monument oiriba chaitharol kumbaba thambiramba asimak laibak fabani masida ancient past medieval amasung modern history gi mami chawna tari scholars singna yamna ningthina handokpiraga thambire British officer amana translate tobu sulairi masida natana atopa sing su lei leijari bai khoi gi oiba source sing asina haugalakliba historian singbu puning thogatpagi mathakta seminar asida yaulba singbu su leiri ba khang hairaba historian singna hena mapung phana lamjing bada mateng oiragani haike Kairang mamang lekai da leiba namayrakong ibomsa kauba miyo amagi yung nga sinumdang wairang pung taruk taramday da may chakri hari. Fair service na makata na may chakto na amang ata thokadabadagi kalahuri hari. Rims ki Susruta Hall da nga si National Voluntary Blood Donation Day gi thauram pangthokre. Rims ki Department of Transfusion Medicine, State Blood Transfusion Council, SBTC, Manipur amadi Max Manipur ka puna sinduna pangthokpa thauram aduda Rims ki Director G. Sunil Kumar Sharma yauna Rims ki maruoiba miyoy kya na saruk yake. Voluntary Donor Organization amadi donor sing da kudolpot piduna ikai khumnabasut ke. Lamdam asigi nupi singna imung manung khaktada thabak tawba natana issue ama thorakpada mang thaduna thengnakiba ngaktani haina Wangkai Assembly Constituency ki MLA Thangjam Arun Kumar na Wangkai Angom Laikai da laiba Wall United Youth Club ki Yangkai Mapalak Suba Club asigi sangden da pangtokkiba mapok kumon thorom da haikre thorom aduda MLA Thangjam Arun Kumar na makha taraduna club ama mapung phana mathau ningthina tawduna leinaba honabada awaba kaya mayoknari club ki thaugai pubinaba miyoigi masing nongmagi walakpa asimak thokta nate landamasida angang pokpagi chang hantarakpa asina leiriba imung manung singda mi walakpa nasu achobo mazak ama oiramba yai Wall United Youth Club na ngasi fawba lamdamasida thokpa thauto wato kayada mang thaduna thabak tawbatan natana sana khonabada su achobo thaudang loduna lakhiba club amani haike Kaksing Kunaugi Kaithel Sabagi Matangda Chatholgi Advisor na Phongdoraklipa Wafam Adu Yaningdi Haina Development Committee Kaksing Kunaugi Secretary TS Rakesh na Phongdorakle Kaksing Kunaug da Pangtokpa Pawgi Fam Amada Rakesh na Makataraduna Kaksing Kunau Kaithel Sabagi Matangda Chayet Naba Lakiba Adu Taishin Naba Ngawkide Sahi Taranithoi Tarahumdagi Wafam Adu Naungna Putorakliba Asi Angakpa Fawi Hiramasigi Matangda Media da Hundok Kunjin Tawbagi Mahutta Public Platform Amada Phong na Hainaraga Miyamna Achum Aran Lefalasi Haike Hekta afaba tawrosu tawde sakhot thorangi policy semasu semde haina hekta oidaba kaya ma hairaga akoi miyambu samjaraba praja kya ma lana satnanaba sinbirba satholda development committee na tha haijaning badi press media da koi punnadana hayeng amu makoinam sengdo hay hangsil amu akuna sengdo pagi mahuta media gi kuthang natabida public platform ma dai koi miyam asina witness ohelaga na koi open debate oina karai karai phau development program pangthuki karai karai phau pangthuki de haibado taunasi Mayang Imphal Sigi Manung Chanba Imphal Turel gi Nokchup Thangba Sarukta Leiba Uchiwa Wangbal Bengun Lokok Amadi Konchak Mamang Lekai na Chingba Fam Singda Maitei Pangal Joint Youth Development Committee Mayang Imphal gi Thomi Singna Chattuna Yengsin Kre
Handaki isaw asina mamangda thokiba isaw singdagi khwaidagi hena chawi hairiba mafam sing asi torban amadi yum tariba sing asiga level asi yamna khetnana leibana karigumba turel torban kairakpa mafam asida kundariba myoy ayamba hingtumna de Water Resources Department natraga IFCD na matam matam gi oiba ising ichau kairakpa yaba mafam singda faklong amadi JCB puraklaga semjinba adu tokpiduna tung koina chatpa yaba mawongda turel asigi torban sing asi mathangi nongju tha yorokringaida semjin biu masida Joint Youth Development Committee gi maikaidagi department ta pangba yaba mateng pangani haike Real gi leiriba kanosiga imaisiga akhoi gi manung somda leiriba inkol siga kutpagi sangje ko sumaina ngamnaga leiba jaga oibanina हारिसी सडनली मपुन थोगंदबदी वैसुनु तुरेली माइ वांखलप खुदिंगी कनागी जेसीबी लेबनो कनागी एमएलए गी लेबाक थारो नत्रगना कनागी कैंडिडेट की एडवांटेज लौनबी मानबिगी मौंगदा गेम सानबा मानबिगी मौंगदा तौनबिसे तौबिदबिदा हाइदि तौबिदना तौदनबा हाइतारे कैगुंबा डिपार्टमेंट गी मिना खो सेमन सानबा लाखो मतमदा खुदुंग सादबा नत्रगना कैगुंबा प्रॉब्लम लेगनी खनबा सिंगदो खोइ जेवाईडीसी गी लेरिबा म्यूसिंगना डिपार्टमेंट दा अचोबो मटेंग पांगनी अखोइना ngамजबा अखोइगी साइटगी मखोइगी थाबु इंगांग सुबदा अखोइना पांगबे मटेंग सुजो खोइ पांगजगनी Chatkiba September kuntarukta Manipur Police ki WhatsApp group ta phonglakhiba Besnapur district ki Kumbi Bazar dagi security force na phare hairiba hojikna custody da leiriba Nongmaithem Gyaneshwar Sainifumapan Kumbi Maya Lekai ward number 5 dagi myoy ase RPF amadi masigi lanmi sanglo PLA ga karigumba hiram amatada mari leina de haina RPF ki assistant secretary publicity Bangkimna thadorokpa cherol amana hairi Ngarang numidang pung nipan makai khare helakko matamda Imphal East ki Thongju A sigi manung channa leiriba Akampat Idol Girls College manakta angobu masugi Hyundai i20 sports car registration number MN06LX7842 ama lambi gi nakal da leiba khongban amada tasinbadagi accident thokre thodo aduda i20 car asida tonglakhiba mioising aso open thoidokpa yahodri hairi i20 sports car adu singjamai chinga makadagi singjamai chinga makada leiba Thodo aduda i20 car asida tonglakhiba mioising asopan thoidokpa yahodri hairi i20 sports car adu singjamai chinga makhada leiba mioi amagini hairi car adu ngasi excavator sejinaduna chingkhatkre Imphal East ki Sagolmang PS ki manung chanba khewa forju khulda hokiba September 13 da thokiba thodok aduna maram oiraga mioi ama phanaba samon tharakpaga mari leinana khewa forju maira paibi club amadi VDC member singna khananainaba mifam ama ngasi pangthokre mifam aduda September 13 gi ayuk pung 10 minute ni furom chatpada thokiba police na tonglakpa gari thugaiba amang ata thogan khiba thodok adu lo kaina thabak tawba mi phaba lakpani hairabasu Law and Order Ngakliba Manipur Police na law kaina lakpana lamhen to hand basing ni haina khanbadagi thokibani phongdoke civil dress da laklaga mi phana ba hona basing aduna ngai haki manadaba maram haiduna social service pangthok lamliba miyam aduda chamamna ba phokhanduna khoisaunarapdagi thokaningdaba thodo adu thokibani haike Madugi damak tungaitaba phongdoke thangjam bakim United Makeng Dolai Thabi GP Committee gi maru oiba thopuduna achouba thodang laurakpa mioini karigumba bakim phagadaba oirabadi thodokaduda khunja sing chenabana khunja pumbasu phagadabani haina naharol lamjing furuf ki president thokchom sanjoina phongdorakle makhata na karigumba bakimda siriba maral asi maram chade mahakpu phaba yaroi haibasigi ona tainabada thabak taroklabadi khewa forju maira paibi club amadi khulgi miyamna akanba khongjang sing changshilakani hairi
लाइव पुलिस सिंगना यूनिफॉर्म सेट तबिदा लागा नहारो निग्राइजन एटी निग्राइजन हाइरक पदगी गुंडा फदा होई दे खोसाउनदा थुगाई गिबो मयामदो अतंगना पकिमदा ताइनादना पकिम फागनी पकिम पुथो हाइदना पुलिस की साइड तगी अकन ब प्रेशर व पिरपसी मरम चादे मसी तौफम थोकते करिगुंबा पकिम फागदब लेरगदी नुमितुदा यारिबो खुजा खुदिमक थौदोगदुदा लोइनमक चेनै मरम अदुना फागदब ओइदि खुजा खुदिमक फाबियु हाइबो वफम जे थमजरी लो काइना म्यांमारदगी मी चंगलकपा अमदी ड्रग पुसिलकपा थिंगननबा सेंटरना इंडो म्यांमार ngमखैदा संबल खाबगी थबक कन्न चथरे बॉर्डर पिलर नंबर 73 टी बोंग मॉल एरिया दा संबल खाबगी थबक खुमांग चौक्षिना चथरी हाइरी चैराबता लैबा अंगोम निंगथौ अनि सुदे चैराब की असेंगबा अंगोम निंगथौ अंगोम रोसोरास मनी सनातोंबा खक्तनी हाइना चैराब लोइसंगी चैराब लोइसंग मनुंग कस्टम कोर्ट ना हाइरी अकोइजम इबोमसा सिंगी चेरोल अमना अंगोम निंगथौ अंगोम सुरजित कौबा अमता चैराब लोइसंग लेते चैराब लोइसंग दा लैरिबा असेंगबा अंगोम निंगथौदी अंगोम रोसोरास मनी सनातोंबा मतोमतने मियाम दा चैराब लोइसंगबु मकोक मरु पांदबा ओइना लान उहनबा होनबा मसागी फिरेप लेजदबा मथोंग हुक्तबा लाइनिंगबा सादुना मसागी ओइजबा खर खक्के लोइसंग पुमनमकपु कांग खोंग चाइनबा होनबा मियोय खुजो खर लैरे हाइरे पाउसे कयादा अमदि मीडियादा अंगोम निंगथौनी हाइना मियामदा चाउना नमथाक तौबा अरानबा तौबा मियोय अमने महाग चैराब की असेंगबा अंगोम निंगथौ नते महाग असी सासिनबा अंगोम निंगथौनी लेपाक मियामना महाग थाजबिगनु चैराब की असेंगबा अंगोम निंगथौ अंगोम रोसोरास मनी सनातोंबा खक्तनी हाइना चेरोल असिना मखा तारी हजि पावगी मर थना अतेन ब्रेमतन लोकजरी मतम की नुंगसित नुंगसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तन थोहल्ली पुमनमक सिबु खुदक फहनबा ngamlaba काफिडोन कप सिरप 100% हर्बल प्रोडक्ट नि लोक खुबद नत्तन नक मही चेलबा अमदि खंगनाउ मरेंग मरेंग चटलगा लोक कंखु खुरबा काफिडोन कप सिरप थकपियो काफिडोन कप सिरप होंगलगलिबा पुंसिगी लंबीसिदा अरैबा चाबा याबा मखै सासिनरी अदुने हिदाक लांथक कयाम चादबा यारक्ते चासिलिबा सिंगदुना अदोमगी लिभरदा कयाम सोखल्ली खंगबिब्रा लिभर नबु सोखलबा चानिंग थकनिंग फाउदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदि कुचु कुमेन सेंगहल्लक्ति खुदिंग मक्सिबु ngakthokke hairabadi जोलिप 100% नेचुरल सिरप अमदि कैप्सूल जोलिप 100% नेचुरल सिरप एंड कैप्सूल ब्रेक की मतुंग द मैम तराम नोकचरी मखाताबा पाउदा इम्फाल ईस्ट डिस्ट्रिक्ट की कैराउ सिटी ब्लॉक इम्फाल ईस्ट 2 की मनुंग चनबा चंगमदबी ग्राम पंचायत न सिंधुना सेनबा चही इंग्लिश गनि कुंतरु कुंतरेट की पीपल्स प्लान कैंपेन की फॉर्मुलेशन ऑफ जीपीडीपी 2026-27 की मतंगदा स्पेशल ग्राम सभा की मिफम चंगमदबी मथक लेकाई कम्युनिटी हॉल पांगथोक्रे रिटायर्ड लेक्चरर डॉक्टर करीमुद्दीन ना प्रेसाइड तौदुना सबका योजना सबका विकास हाइब हिरमदा युमफम ओइदुना पांगथोकिबा मिफम अदुदा वर्क प्रोग्राम फॉर प्रिपरेशन ऑफ लेबर बजट MGNRGS 15 फाइनेंस कमीशन स्टेट फाइनेंस कमीशन 2026-27 गे मतंगदा यामना कुपना खननेनखे संगमदबी जीपी की हानगी प्रधान अलहस इमरान शाहाना फमलिबा मिफम असि लाकदौरिबा चही इंग्लिश गनि कुंतरु कुंतरेट तौगदबा थबक थौरम सिंह यातनबगी दमकता यामना मरु ओइबा मिफम अमने मिफम असिदा मियोय लिसिंग अमा हेना सरुक याबा असि यामना लाइव फबनी इंडिया लेंगाकना लेबाक असिगी मिफम खुदिंगमकता थबक पिनबगी दमकता हौदोखिबा MGNRGS की जॉब कार्ड होल्डर सिंगना थबक सुदुना जीपी अमदी लेबाक असिबु चौखट माइकैदा पुमिनसे थबक सुजररे हाइबा जॉब कार्ड होल्डर सिंगना इसागी जॉब कार्ड अदु सरेंडर तौबियु हाइना मियामदा अपील तौखे पंचायती राज की मखादा ग्राम सभा में फमगदब सिंह लेंगाकना थोरकपा ऑर्डर अमना नियम लानबदगी फमखिदब सिना खुंगंगी मियामगिदी अमांगबा ngakta ngairabani haina RPI सिंगना ISTV न्यूज़ द फोंदोरक्ले PRI सिंगना ISTV न्यूज़ द फोंदोरक्ले मंगा सुबह पंचायत इलेक्शन दा माई पाखरबा PRI सिंह अमदी लेंगाकना हापा एडमिनिस्ट्रेटिव कमिटी की मियोय सिंह यावना पुन्ना ग्राम सभा फमिनौ हाइबा असिदा यानदबदगी ग्राम सभा मिफम अदु फमखिदबनी हाइरे मसीना मांगजबसी इंग्लिश गनि कुंतरु कुंतरेट की लेबर बजट अमदी पंचायतना कोनबा मफम सिंगदा तौगदब थबक सिंह अदुगी अयाबा ग्राम सभा मिफम अदुना पीगदब अदु पीब ngamdre
Maram aduna makha tana khungangi lamda tawgadaba thabaksing kanana daita lawduna tawgadabano haibasi lengakna sabsana miyamda khanganfam thui matam sangna phibam sokna lairiba PRI singda oirakliba phibam masina hena mangjanabagi machak oire masigi mathakta English ngani kunma thoidagi English ngani kunmanga fawbada 15 Finance Commission dagi pigadaba paisa singsu lawba ngamdana leiri kungangi sakhot thaurangi damak chahi amada thengkhang ahumlak thokna paisa sing asi lawgadabani leiriba PR lengak amadi mamangi BJP lengakna panchayat pu thawai biramdaba amadi makhoigi fruit khawdagi puthokraga miyoi sing hapsillabasu 15 Finance Commission State Finance Commission amadi Central Sponsor Scheme kaya makhoina Maipuna thabak toba yadabana sahi khara asida India government na pirakpa thabak sing maipuna na toba ngamdre masina khungangi miyamda amangbagi amangba ngakta thokalle haina PRI singna ISTV da phungdorakle Standard Public School Takilna Sinduna Know Your Society haiba thimda state level painting competition amasung school sigi youth parliament ki thoram school sida pangtokre category ani thokna pangtokhiba competition aduda tongan ba school kayagi mairoi singna saruk yakhe Amaromda Parliament amasung Assembly gi mifam karamna pangtokadagi haibagi matangda mairoi singda khanghanaba pandamda school sigi youth parliament su pangtokhe thoromaduda school sigi mairoi singna speaker ruling amasung opposition gi saktam lokhe school sigi oza mahiroi sing amasung parents kayana saruk yakhiba thoromaduda mali leinana Standard Public School gi principal John na Hauziki matamda formal education khaktana mapung phaba mahiroi ama oidabana tongan ba extra curriculum activities kaya khangananabagi manung channa asigumba thoromasi pangthokpani school gi oina youth parliament na chingba pangthokpa asina mairoi singda top pa wakalol amadi soidana piragani haike Delhi dagi Imphal tamna chatkadaba cycling for Manipur peace haiba thimda transgender activist Malem Thongam ngarang masing yamlaba Delhi da leiba naha kayana Manipur gi damak lamthara khre ngasi Manipur da chahi ani makhai helaklaba fawbada India lengakna Manipur da tangdulai ba laknaba sindabana maram oiraga India gi mipung khuding makta Manipur da ingtappa pami haina paujel puduna Delhi dagi Manipur faw cycle thauraga chatnabagi khongchat asi hobane Malem Thongamna mahaki Delhi dagi Manipur fawba numit kunipani chupna cycle thauduna chatkadawriba khongchat asi kuchup inner dagi lamtharakhe khongchat asi gi matangda Delhi mitai coordinating committee gi women's wing gi executive member Tilotamana ISTV news ta Malem Thongamna asumna thauna phana chongthorakliba asi aikhoi Manipur miyam amadi India gi pung khuding makna saugarfam thoi haike Humudra Mathoirak Suba Wildlife Week Celebration 2025 Kamari Lainana Wildlife Quiz Competition Pangtokre Human Animal Coexistence haiba thimda Bisnupur Forest Division Sinduna Kyamba Ningsing Sanglen Bisnupur da Pangtokiba Thoramaduda tongan ba school mangagi mairoi singna saruk yakhe lamlaki sa uchek phaba amadi hat pat tawdanaba Bisnupur district ki fam sinba thungna nimit tare ni chupna chatkadaba mobile awareness campaign amasu DFO Bisnupur Waikhom Roma baina lamthaduna hawdokhe Thoromaduda DFO Bisnupur Waikhom Roma baina hawgalakliba mahiroi singda wildlife ki kanaba sing khanganduna mausagi amadi aikhoigi akoibada leiriba lamlaki sa uchek sing yoktuna thambagi kanaba khangananaba pangthokliba quiz competition asina kanaba soidana phangani loinana district asigi fam sinba thungna chayol ama chupna chathagadaba mobile awareness asida lekai khudingmakta leiriba miyamna lamlaki sa uchek sing phaba amadi hatpana chingba tawdanaba pandamda pangthokpani haike Leibaga sige fam pumbada 2nd October dagi October nipan faw bachayol ama chupna sathagadoriba 71 Wildlife Week 2025 Manipur ke tongan ba district singda su hawdokhibaga loinana ngasi Thawal da su poster amadi publicity campaign hawdokre Divisional Forest Office Thawal gi DFO Dr. L. Jeshili gi miyang makhada Range Forest Office Thawal gi office tagi hawdokhiba campaign adugi manung channa Forest staff singna Thawal Range na koliba tongan ba fam singda poster thetpa amadi lamlakta leiba jiba panba singbu hatpidanaba publicity satke Ningtham tha changlak paga loinana miram dagi pairakpa uchek sing lamdam asigi pat singda chakta balak lagani makoibu phabiba hatpiba tawbiganu uchek sing lamlaki sa sing hatpa phaba thingnarabadi Wildlife Protection Act 1972 gi makhada chahi ahum dagi taret fawba jail da thamba yai natragana fine oina lupa lising kun manga thian basu yai haibana chingbasing miyam da khangan khe
Humudra Suba Wildlife Wiki Sarukama Oinanga Si Chandel the Laiba Kangalaba School Singi Class 9, 10 the Tamlipa Mahiro Singna Saruk Yaduna Nature Trail Jungle the Chatuna Mahu Sabu Kangmina Bagi Tauram Pangto Kre Mahire Puna Sama Romna Saruk Yaduna Pangto Kiba Nature Trail Gi Kongsara Duda School Singi Oza Sing Yauna Forest Ki Staff Sing Su Saruk Yake Chandel Gi Jafo Bazar Dagilam Takiba Kongsara Duna Tangkin Kul Amadi Mitong Kul na Chingbagi Asukpa Jungle Sing that Chatuna Muibana Chaiting Kana Pidriba Forest Amadi Mafam Dugi Lairiba Mahusagi Saktambu Mahiro Sing that Yangan K. Dr. N. Munal Maitai therefore Chandel na Ngasiki Angang Singasi Direct Tadi Wildlife Ki Matang that Natraga Atopa Environment Subject Kayadasu Class that Ningtina Tambiri Adubu Masana Hakteng na Mahusagi Pazababu Jungle that Chatuna Yang Badi Yamna Watle Maramasna Tungi Yumbi Oigadoriba Mahiro Singbu Hakteng na Mahusabu Yingjanabagi Damak Nasigi Nature Trail Gi Programasi Pangtupani Haike. Dr. K. Vinod Kumar Memorial Trust Imphal na Sinduna 19 Remembrance Day of late Dr. K. Vinod Kumar Singhi Marfutare Suba Birth Anniversary Gi Thauram ngasi Divine Life Society Langol the Pangtokre Thoramaduda Swami Gopal Krishnananda Divine Life Society Langol P.S. Ivo Choba Sarma Former Secretary Manipur Sarvodaya Mandal Mutwa Bahadur Director Mutwa Museum O Mangi Maitei Chairman Langol All S Home Amadi Yumnam Khogen Singh Vice President Trust na Maru Eva Music Wena Saruk Yake Taurangi Manung Chana All S Home the Lady Bat Music that Trust Ki Maike Dagi Achamba Kudol Piki Bagaluina Tongan Bat Music na Wafam Kaya Fungdok na Ke Laying Tau Malem Angan Ba Sanamahi Togal Lup Wangoi na Sinduna Wangoi the Laiba Chingu Koyum Si Daba Apan Ba Kairung Hanbi Luina Chingu Koyum Si Dabi Si Daba Liklai Bonjeng Ba Imoino Ohong Achauba Kubam Lenda Kumsi Sahigi Pauno Chengno Ano Apian Katpaga Luina Hairang Pungoi Tel Lairang Lehun Kumsi Kumjagi Lebaki Pogai Sengai Saba Takpa Mahi Marong Watanaba Amadi Maite Lebaka Sida Taret Ki Senjabu Haikong Rabasu, Haikong Nadanaba, Watapa daba, Tangdu Laitana, Ingna Tapna, Panaba, Bibu, Hibagit Tony Toram Ama, Nasipang Tokre, Lang Tau Malem Angan Basanam, he Togal Luki Secretary Toksum Sarat Sandrana, Lebaga Sida Tangdu Laitana, Laitriba, Asi Tangdu Laitana, Lainaba Amadi, Aran Batoriba Sing Asigi Matakta, Singu Sidaba Sidabi, Anina, Wild Kati, Tabiduna, Maite Furupu, Ngakpiu, Senbiu, Hibagit Tony Toramne, Maitrabaga Sida, Mausagi Kal Kaidana, Tamduna. Pautok Chatok Pahanduna, Hena Chahonga Hongduna, Hena Pabat Lamdam Ama, Uhenbiu Haina, Tauniba Torum Amani Haike. Pioneer Health Club Manipurna International Day of Older Persons Tauramga Luinana, Sajiwa Amasung, Sombung Relief Camp to Ladiba Ahal Singh Dap Mating Bangkre. Tauramasida Family Welfare Director Dr. N. Hemant Kumar, Club Sigi President Takel Mayum Tomba Susarukyake. All Manipur Muslim Maitai Pangal Welfare Association ki Kuntrani Thoi Siba Foundation Dega Luinana Hata Dalaiba Public Hospital and Research Center Dalaiba Anaba Masung Staff Sing Amadi Street Banner Sing Da Atum Hauyen Tokre Tauramadu Da Association Asig Secretary General Abdul Salam Social Welfare Secretary MD Hafizuddin Khan Education Secretary Yashar Khan CEC Member Dr. Rahejuddin Seksu Sarugya K How's Hanabaki Power Equity Senior Sports Journalist Ben Thousand Lobby? Thobal District ki Hemjit Sagol Sem District Asigi Wai Punachandra District Asigi El Lamjingba Madi Imphal East District ki KSH Nelson Kuntratari Suba District Interclub Madi State Open Ranking Table Tennis Championship ki Sahi Tramapan Makhagi Nupamasagi Singles ki Semi-Final Sangkrai Manipur Table Tennis Association ki Meng Makhada District Table Tennis Association Imphal East Nasinduna Tha Sigi Tang Amadegi AZ Amadi Manipur Police Sports Club Yauna District Taruki Nupamacha Madin Pimasa Table Tennis Sanaroi Samagamar Putrani Tuna Saruk Yaduna Dem University Campus Naliba Table Tennis Indoor Stadium the Sathariba Kuntratari Suba District Interclub Amadi State Open Ranking Table Tennis Championship ki Ngasi Sanakiba Sahitratet Makhagi Nupamasagi Singles ki Ahanba Quarter Final Match ta Thobal District ki Hemjit Sagol Semna District Asigi Sanathoi Maitaibu Set Ahumani Anisuba Quarter Final Match ta Thobal District ki Y Purnachandrana Imphal East District ki TH Bursanbu Set Ahum Sino
ahumsuba quarter final match da Imphal East District ki KSH Nelson na Thobal District ki CS Clinton bu set ahum sino amadi marisuba aroiba quarter final match da Thobal District ki L Lamjingba na district asigi B Umesh Sharma bu set ahum sino da maiti bapiduna semi final sangkhibani Amaromda sahi teramanga makhagin pimasagi singles ki ngasi chanakhiba ahanba quarter final match da Imphal West District ki TS Binchi na Thobal District ki W Yaisna bu set ahum ama anisuba quarter final match da Thobal District ki Ais Malim Ngambi na Imphal West District ki L Caspiani bu set ahum sino ahum suba quarter final match da Thobal District ki N Riana Imphal West District ki N Debia Seribu set ahum anida madi mari suba reba quarter final match da Imphal West District ki S Ankita na Thobal District ki CH Elina bu set ahum sinoda maiti bapiduna semi final sangkhrai hayeng semi final match sing sanagane Men's Open gi ngasi chanakhiba match sing da Imphal East ki N Siddharth na district asigi and Bolex bu set ahum sino Imphal West District ki Aksai Thogdam na Imphal East District ki S Joy Chandra bu set ahum ama Imphal West District ki Thomas Ilangbam na Imphal East District ki Atopam Barel bu set ahum ama Imphal East District ki TH Rakesh na Imphal West District ki Bikas Ahibam bu set ahum mani Thobal District ki Lamjingba Leitan Them na Manipur Police Sports Club ki El Brikam bu set ahum ama Imphal East District ki Rojit Aribam na Thobal District ki Aribam Akash Sharma bu set ahum sino Imphal West District ki N Coleman na Imphal West District ki RK Narendra bu set ahum sino Imphal East District ki KSH Nelson na Imphal West District ki Pabai Nandai Bambu set ahum sino da maiti bapikrai Boyton FC na Horibi FC bu maiti bapiduna ahanba 5-man aside Village Open Football Tournament ki champion oikrai Konthokjam Kendra apunba sakot thorang lob Yurembam awanglekai na sinduna mamang thagi July gi tang 12 degi tim nifuna group nipan thokna khaidutuna YDC ground Yurembam awanglekai da sanaba hokiba ahanba 5-man aside Open Football Tournament matam sangna lebru matungda ngasi ground asida loisan khrai loisan bagi thoramda Konthokjam Kendra gi MLA Dr. Sapam Ranjan Youth Development Club Yurembam gi President Dr. Laisam Sasi Kumar Social Activist Thiam Robindro Sungkham Joy yauna atai marui bami singna thormapu singoi ki sataraki tournament asigi ngachi chanaki ba aroi bam match da Boyton FC na Horibi FC bu gol mari ahum da maiti biduna champion oi ki bani Boyton FC gi mai pakibi gol singadu and Boris na gol ani sanki atopa gol ani aduna o dinku amadi en ibungona sanki bani match asida maiti ki ba Horibi FC gi gol ahum aduna El Rishikesh M Roxan amadi SA Sanathoina sanki tournament asigi champion oikiba Boyton FC da trophy ga loinana seloina lupa lising yangkai rana sapta kiba Horibi FC da trophy ga loinana seloina lupa lising kuntramadi best discipline team da trophy ga loinana seloina lupa lising mari best player best goalkeeper amadi best scorer da trophy amadi seloina lupa lising amamam piduna pungning thawatki Yumnam Yaima Memorial State 11 Kendra Wise Mixed Kang Tournament ki ngasi sana ki bam match da Wabagai Kendra Kangkuna Kundrapam Kendra Kangkut Pamaiti Bapi Krai Manipur Kang Association gi meng makhada Oinam Kendra Kangkun Sinduna Mamang Thagi Tang Kunma Thoidegi Kangkut Tarom Doina Group Mari Thongna Khaidutuna Radha Mantop Kainok Thongthak ta Chathariba Yumnam Yaima Memorial State 11 Kendra Wise Mixed Kang Tournament ki ngasi sana ki bam match da Wabagai Kendra Kangkuna Kundrapam Kendra Kangkut Pupanjan Kunithoi Tareta Maiti Bapi Kibane Wabagai Kendra Kangkuna Ahanba Hapta Panjal Tara Amadi Ani Shubhabda Panjal Tarani Thoi Kaukhi Kundrapam Kendra Kangkuna Ahanba Hapta Panjal Mari Amadi Ani Shubhabda Panjal Ahum Kaukhi Hayeng Kangchang asida Oinam Kendra Kangkut Team C Amadi Kaisamthong Kendra KKCO Kangkut ka sanagane Kunmathoi Suba Kishore Kumar Memorial First Division Football League ki ngachi sana ki bam match da AIFA Ireng Banna DYA Ilang Khangpo Pibo Maiti Bapi Khrai
District Sports Association DSA Kakching Ming Makada Mamang Thagi Tang Kunithoidagi Tim Taramathoin Grubani Thongna Khaidutuna DSA Kakching Playground Sathariba Kunma Thoi Shuba Kishore Kumar Memorial First Division Football League ngasi sanaki bam match ta AIFA Irengbanna DYA Ilang Khangpupibu gol ani amada maiti pi khibane AIFA Irengban gi mai pakibi gol ani adu El Rosan namadi Israel na match ki mari shubamadi humputara 30 minute sanki match asida maiti khiba DYA Ilang Khangpupi gi amatangarba gol aduna Y achobana match ki yankai shuba minute sanki amaromda association asina sinduna mamang thagi tang kunma thoidigi tim tarena saruk yaduna ground asida chathariba Kunithoi Shuba KSH Lehau GB Memorial Super Division Football League ngachi sanaki bam match da YWU Kakching amadi KMSWC Kairak gol ahum sanaduna draw satkre YWU Kakching gi gol ahum adu Y Dayanandana match ki Kunmathoi Shuba madi humputaruk Shuba minida gol ani sanki atopa gol aduna N Kabilna match ki kulumdoi Shuba minita sanki KMSWC Kairak ki gol ahum aduna Samirna match ki Taranithoi Shuba madi Nipumapan Shuba minita gol ani sanki atopa gol aduna Salman na match ki ahanba half ki ahpa minute anida sanki bane Basketball Federation of India ki meng makhada tha sigi tang mari degi tara phauba Uttarakhand gi Dehradun da pangthokadoriba Yankai Shuba Sub-Junior National Basketball Championship ta Sharuk Yarunaba Manipur gi sanaroi taranithoi madi official ahum punna mioi tramangana sabati mama Imphal gi Bir Tekendazit International Airport gi Uttarakhand gi damag Imphal thadokre Norem Jackson na Manipur team head coach Y Kesper na team coach amadi Boris Asom na team manager oina lusingdi Thagachari makha taba sanabagi paung pizari Kwagital Tiam Lekai Badminton Hall da Evening Players Singna Sinba Ahanba Puja Tournament ta Oina Basanta Amadi Sabungbam Kamini na final lokre Hadak September 23 Taramapal Phauba Pangthokiba Dr. Achilles Das Gupta Memorial All India Senior Ranking Badminton Tournament ta runners of Tarakiba Manipur gi maming leiraba Badminton Sanaroi Maishnam Mairaba Luang busu Players Singna Opugi Thoram amasu Pangthoke Haujoroi bada maru pau amkhana pizari Assembly da nga masinjak leiba yauna lupa crore kunma pangi scam ama leiri hairibasi House Committee ama semlaga thigat hanaba Prime Minister amadi Lok Sabha ge Speaker da veteran politician Okam join wakat kray Thobal District ki Hairok ta leiba Hairok Higher Secondary School gi regular principal amasung vice principal animak leitabadagi school asi mapi mapa leitabaga manare hairi Nepal in the Channel District ki Thana Popi Khungi Khulaka Oire Hari Masia from Thokte Oibusu Yaroi Hari Amadi Major Khulgi area da lai balam bigi naget da lam henjina sajil lamba tongan da structure kaya sido po hau kre Nasi goina di ISTV le preserve pau mata solution jare miyang tabiri ba singwam ka hanna group jare